College of Agriculture IROISEMBA IMPHAL gi din amadi kaw gi Director of Instruction KANGLONGI WANGMADA PUHANKHIBAGI order Central Administrative Tribunal Guwahati bench na stay Toukhre HAIRI hiram masiga mari leinana desam gi President Mayengbam Somojit Meiteina khudek piduna thadorakpa cherol amana hai chahi asigi August anida state asigi tongan ba pauchi singda Central Agricultural University IMPHAL gi makhada leiba college asigi Agriculture IROISEMBA gi din amadi kaw IMPHAL gi Director of Instruction bu KANGLONGI WANGMADA college asigi chahi humanga suduna thabak tagi pothakraba oja amada amu hapchinbadagi college asi kangkhong chairi pauche singda phongdokliba pawdagi matung ina desamna hiram asigi matangda thiziluba matamda chahi asigi July 13 da retired professor amabu college of Agriculture IROISEMBA gi din amadi kaw IMPHAL gi Director of Instruction punabagi order asi University asigi Act status rule amadi UGC gi guidelines singi wangmadani haine August mari da press conference ama tawduna miyamda khanganki loinana numit mangani gi manungda order adu University asigi authority vice chancellor amadi registrar na review tawraga handok pina bawa famsu thamki adubu laibak thibadi University asigi registrar na August mangada sengdok warol oina oza asibu re-employ tawba asi University asigi leijuriba status amadi ek ki matung ina tawbani haina thamlakhi University asigi authority na karigumba aranba manam sinnabagi dama aranba amu tawduna miyamda chauna namthak tawbas asi yaroi haiba wafam thambaga loinana August 12 da college asigi din gi office cholon bagi thak khongjong sangsinki loop asina issue asigi matangda jangsilakpa khongjong singi matung ina University asigi registrar unana bul hotnaki adubu unava fangdabadagi deputy registrar ga oina unaduna re-employ tawba asi kanglon chumna tawbani hairabadi University asigi Act status rule amadi UGC gi guidelines ki karamba clause amadi sub clause ki makhada tawbano haiba adu haibiu karigumba maduna chumlagadi ekhoi miyamda lale haina sengdokchage aduga desam na kanglongi wangmadani hairiba asi chumlagadi aranba asi chumthokna si haiki wafam asima college asigi head of department singa college asigi campus te unabada su thamki isu asiga mari leinana University asigi makhada leiba college amadi oja amana July 13 da thokiba order asibu Central Administrative Tribunal CAT Guwahati bench the challenge tawki masigi matung ina bench asina September 12 da thakiba order amana July 13 gi order adu KANGLONGI WANGMADani haina stay Toukhre tribunal asigi order asi nata imadudi KANGLONGI WANGMADA University gi authority na college asigi din amadi University asigi Director of Instruction oina oza asi khanchin bani haiba asini maram asina August manga da University asigi deputy registrar na khudek piduna thadorpa advertisement gi matung ina University asigi makhada leiba college singi din director amadi Director of Instruction kaw headquarter lobgi process asi athubada loishina ba hairoi loop asina appeal tawri loinana loop asina asigumba aranba asibu mapung fana shinduna KANGLONGI WANGMADA thabak tawba yade haibasi chap chana utnabagi dama matam chuppada checksena leigani haina cherol asina makha tari